Financial year 2025-2026 ta allocate Toukhiba Senfam Amadi 15 Finance Commission gi Chaoraba Senfam LEINGAK na MATAM CHANA THABAK TOUDABA amadi TRANSPERANCY LEIHANDABA na MARAM OIRAGA LAPSE CHATHANKHIBANI HAINA CLP leader MLA KEISHAM MEGHACHANDRA na PHONGDOKKHRE maki official residence da pangthokiba paungi mifam amada mahakna makhatana hai haukiba March ki tarikh 13 da Financial year 2025-2026 amadi 15 Finance Commission loikhre ngasidagi Financial year 2026-2027 hobada natana 16 Finance Commission chatnare adubu laibak thibadi haukiba Financial year da tongan ba department singi mathau taba senpham sing thadok pangam kidaba sina lamdam asida beneficiary kayada chauna khudong chadaba mayok naragani loinana Central Grant in Etiauna achobai scheme kayagi senpham sing lapse khre senpham sing asi amuk nauna reactivate tauna ba hotna bada changa doriba matam aduna maram oiraga miyam da oina awaba mayok naragani amaromda government expansion tawba ngamdaba si democratic oide miyam di mihut central government na underestimate tawbani miyam gi chakhot thorangi thabak tawbada LEINGAK na collective work tawgadabani irang na maram oiraga miyam na kham thengna waraba matam asida senmitlon amu kaitharakli basi LEINGAK na transparency ama leihandabana achoba maram am oiri maram aduna lamdam asigi miyam na awaba tabagi tekchak pumba LEINGAK na pugadabani haina mahak na makha takhi manipur gi development program pakhat pasi thengda hali tongan ba scheme jingi phangdaba mayam singsidagi matam chana phangoi madugi awaba mayam singdugi nang ba fawi maramdi budget 2025-26 ta allocate tawkiba madugi makhada madugi manung da changba amadi ministry dagi government of India dagi thadoiba fan mayam singadu masi matam chana paikhatpa ngam khidriba si karigino amasu masigi thado hogriba masigi fan mayam sing thado hogriba sina maram oirakanda development program sing si hujik lepkhrani delete tawrani praja sing gi mangjabani adagi scheme jing leiba mayam sing si tongan ba beneficiary mayam sing si fangre how's like Mahatma Gandhi National Rural Guarantee Act sigi financial year sibaki di MG narega gita lekhre aduna masigi mamagi pakhet khiba singse mamagi basu koina thadok treba adu financial year si su thadok treb den adu tari praja singsi hojik leiriba irang na suhalaba irang kuri makta soba manipur gi praja singsi gi senmit loan singse masi shotuna leiring ai sida government gi pakhali ba thabok thoron scheme yam gi paisa se amuk thadok tragadi manipur gi praja singsi kaya yamna waga dagi haibasi halu da yamna nungang ba fawi loinana budget allocation da pikiba development program singi asigi paisa se thadok te basina maram moraganda hojikti aligi mati state sida leiriba mayam singsi gi awaba leiri budget ta su yawraba ministry dagi paisa already sanction tawraba haukiba financial year sida 25-26 da paikha da mayam sing rimata masdesida apik amount khar khak thadok natana thadok ta basina contractor sing development tawda thingda halani adagi akoigi amuk budget allocation di yawraga amuk mathangi budget la abanina madugi revalidate tawwa le adagi namu approve tawgi matam mayam ama amuk changani aduna di kamaina makha development program sing pakhatu na ko sindula e adagi project nyam pakhaliwa mayam singsi masi thengda batan natana ngasai leiribe scheme yam singsidai sida ati yamna kuina akhoi financial year ngairaga la amba mayam sing hoji phongdabi ining ba kaiba mayam ama leire adai tongan ba irang na solaba IDP singi leiriba phangada ba khot ka ba mayam adai adugi pakhaliba scheme mayam sing madugi pakhaliba development program mayam sing du asigi thadok tri basina mar kan he nawaba ma mayong naragani